आर्मेनिया अजरबैजान की लांदा तारानी सूब नुमित आर्मेनिया अजरबैजान की लांदा नुमित तारानी सूरब फाउबदा नाकल अनिना इंटरनेशनल कम्युनिटी ना लान लेपननबा अपील तौरकबबु याखिद्रे लैबाक अनिगी मरक्ता चथरकपा लान असि सेप्टेम्बर की तांग 28 तगी हौरक्तुना इंग 1950 मौद्रादा थोकिबा ख्वाइदगी साथीकिबा लानगी चांगदगी हेंगलकले हाइरे अजरबैजान की प्रेसिडेंट इल्हाम अलियवना आर्मेनियन आर्मी ना ऑक्युपाई तौरिबा टेरिटोरी असिदगी हंदोक्लबदी लान असि खुदक्ता लेपकनी ऑक्युपाई तौरिबा टेरिटोरी असि अजरबैजान गिनी आर्मेनियाना अजरबैजान की टेरिटोरियल इंटीग्रिटी बु इकाई खुमनबा उटकदबनी हाइख्रे अजरबैजान की प्रेसिडेंट इल्हाम अलियवना इंटरनेशनल कम्युनिटी ना UN लौबा रिजोल्यूशन बु इंप्लीमेंट तौदे हाइना पल्लदुना लैबाक अनिगी मरक्ता लैनरिबा फिबम असिदा इंटरनेशनल कम्युनिटी की थौदांग अदु कांगलोन कायदना तौहनिंगबगी अपांबा फोंदोखरे चाइनाना कन्फ्लिक्ट अमतदा इंडियादगी हेना फबा ngamloi IAF चीफ इंडियन एयर फोर्स IAF चीफ एयर चीफ मार्शल RKS बदाउरियाना इंडिया चाइना अनिगी मरक्ता लैनरिबा लाइन ऑफ एक्चुअल कंट्रोल LAC की वाथोक असिगा मरी लैनना लैबाक अनिगी मरक्ता लाकपा वाथोक खुदिंगमक्ता चाइनाना इंडियादगी हेना साफबा ngamloi हाइख्रे बदाउरियाना चाइनीस आर्मी PLA ना सिजनरिबा खुलाई एयर लॉन्च लॉन्ग डिस्टेंस वेपन सरफेस टू एयर सिस्टम अमसुंग सेंसोर्स अमदी वेपन यावरबा चेंगडू J-20 5th जनरेशन फाइटर नि हाइरे हाइरिबसिंग असि एडवांस टेक्निक ओइजरबसु एडवांस इंजन टेक्नोलॉजी दि यावदे हाइरे चाइनाना हिरम खददा मांगजिल थाबा थेंगनरबसु इंडियाना हिरम खुदिंगमक्ता थेंगननबगिदमक्ता सेम सादुना लैरे हाइना एयर फोर्स चीफ RKS बदाउरियाना फोंदोरखरे सोरोक मयाइदा पुखरी साना इसिंग तुंगहनबा कोयलास थाबा हैतबा ठिकादार इंजीनियर सरकारना चैराक पियु मणिपुर मियामना लैखागे लंबिदा चथोक चसिन तौरिबा नेशनल हाईवे स्टेट हाईवे अमदी इंटर विलेज रोड सिंग असिदा हौजिक नोंजु थागी मतम असिदा लंबी चथोक चसिन तौबदा मियामना ख्वाइदगी अवाबा मायोकनरे मियामना अवाबा मायोकनरिबा असि कोयलास थाबा लोइरबा मथक्ता पनख्रिबा तोंगान लंबी सिंग असिगी कोयलास मथक्ता पुखरी साना इसिंग तुंगसिनदुना लैबा असिना चथोक चसिनदा एक्सीडेंट थोकहनबा अमदी गाड़ी अमदगी अमदा इसिंग कापसिनबगी थौदोक तोइना थोकपदगी लंबी ना मी खटनहनबा हाइबदु ओइरे कोयलास थाबा लोइरबा लंबी कयादा पुखरी साना इसिंग तुंगसिनदुना लैरिबा असि लंबी सेंबगी थबक तौखिबा ठिकादार अमदी लंबी सेंबगी थबक अदुबु यंगसिनबगीदमक्ता लैरिबा पब्लिक वर्क्स डिपार्टमेंट PWD मरी लेनबा इंजीनियर सिंगी अचौबा माराल ओइफम थोकई परम अदुना हिरम असिगी मतंगदा मणिपुर सरकारना अथुबदा मिजेंग चंगदुना कोयलास थाबा सोरोक मयाइदा इसिंग पुखरी साना तुंगहलिबा असिदा सेनबा इंजीनियर अमदी ठिकादार सिंग थिगतुना आइनगी ओइबा चराक पिफम थोई हाइना प्रजा सेक्शन कयाना प्रेसता फोंदोरकली मियोई कयाना प्रेसता फोंदोरकलिबा असिगी मतुंग इन्नदी हौजिक इम्फाल शहर मनुंग अमदी अकोइबा मफमसिंगदा लैरिबा कोयलास थाबा लंबीगी मयाइदा पुखरी साना इसिंग तुंगबना अयाम्बा ओइरे अदुगा लंबीगी नागयता इसिंग सेंथोखिनबा चल्लिबा नालासिंग असिसु इसिंग सेनबा ngamdana पाखलकबदगी लंबीगी सरुकसिंग पुंथुम थुमजिनबा कया अमसु यावरे मसिना नोंजु था मतम असिदा लंबी चथोक चसिन तौरिबा मियोइसिंगदा अदुगी मतिक खुदोंग थीबा थोकहल्ले PWD दा फमदुना इंजीनियर ओइरगा तलब चाउना सादुना लैरगा ठिकादारना लंबी सेंबा मतमदा नियम चुमना क्वालिटी कंट्रोल तौदुना सेमहनबा ngamdaba मसागी मथौ मसक खंगदबा इंजीनियर सिंग सरकारना मसक खंगदोउ मसिगी मतुंगदा कोयलास मयाइदा इसिंग तुंगसिललिबा लंबी सिंग असि करम ठिकादार सिंगना लंबी सेंबगी थबक तौखिबनो हाइबा अदु मयेक सेंगना थिगतलगा चीफ मिनिस्टरना पिफम थोकपा चैराक पिदुना यादि हाइबा खंगनफम थोई हाइरि हिरमसिगी मतंगदा पाउसी असिना PWD लंबी थोंग सेंबगी लमदा अचौबा थौदांग लौरिबा मसक ममिंग ताकथोकनिंगदबा मचिन चटपा इंजीनियर अमगा फोनदा वारी सानबा मतमदा फोंदोरखिबदि कोयलास मयाइदा पुखरी साना इसिंग तुंगहलिबा लंबीगी नागयता लैरिबा इसिंग चेंथोकपम ओइरिबा नालासिंग इसिंग चेंथोकपा ngamdana सोरोकता अमुक हन्ना पासिलकलिबा पुमनमक असि ठिकादारना लंबी सेंबदा यंगसिनबगीदमक्ता लैरिबा मरी लेनबा इंजीनियर सिंग अमदी ठिकादार सिंगी अचौबा मरालनी दायित्व लैरबा इंजीनियर अमसुंग ठिकादार अनिमकना लौफम थोकपा थौदांग अदु लौदना नियम चुमदना लंबी सेंबगी थबक तौखिबदगी ओइरखिबा ngaktani हाइखि मसक ममिंग ताकथोकनिंगदबा इंजीनियर असिना मखाताना फोंदोरखिबदि मथौ निंथिना पांगथोकनिंगबा इंजीनियर कयाबुसु शक्ति लैबा मियोइ खरना नंफु हाफुदा लंबी सेमलिबा ठिकादार सिंगी सेंदोंग हेना फंगनबा यंगसिनबगी थबक चथहंदबा कया यावी
ꯀꯔꯤꯒꯨꯝꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣल ꯇꯧꯅ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯥꯏꯔꯨꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯦꯁꯑꯣ ꯏꯟꯖꯤꯅꯤꯌꯔ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯎꯏ ꯃꯗꯨꯅ ꯑꯆꯨꯝꯕ ꯇꯧꯁꯤ ꯍꯥꯏꯔꯕꯗꯤ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯆꯨꯝꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯐꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯇꯂꯕ ꯄꯤꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯁ꯭ꯀꯨꯜꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯐꯤ ꯆꯥꯗ 60 ꯂꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ ꯑꯦꯗꯦꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯄꯨꯟꯕ ꯇ꯭ꯌꯨꯁꯟ ꯐꯤꯒꯤ ꯆꯥꯗ 60 ꯇꯃꯛ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯏꯖꯨꯀꯦꯁꯟ ꯑꯦꯖꯀꯤ ꯗꯤꯔꯦꯛꯇꯔ ꯇꯤ ꯔꯟꯖꯤꯠꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯈꯪꯍꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯃꯗꯤ ꯄꯦꯔꯦꯟꯠ ꯒꯥꯔꯖꯤꯌꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯥꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯆꯥꯗ 50ꯗꯒꯤ ꯍꯦꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯐꯤ ꯂꯧꯕ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛꯀꯤ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯜꯁꯨ ꯆꯥꯗ 50 ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯜꯂꯤ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯃꯗꯤ ꯈꯨꯗꯛꯇꯒꯤ ꯆꯠꯅꯕ ꯍꯧꯒꯅꯤ ꯍꯥꯏꯔꯤ ꯑꯣꯔꯗꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ COVID-19ꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯂꯥꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯔꯤꯝꯁꯄꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯜ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯂꯦꯝꯅ ꯊꯥꯔꯣꯏ PWG ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯔꯤꯝꯁꯄꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯜ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ PWG ꯃꯥꯔꯛꯁꯤꯁ ꯁꯦꯟꯇꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯝꯔꯦꯗ ꯂꯦꯅꯤꯟ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯑꯃꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥ ꯀꯥꯝꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯁꯪꯒ ꯂꯩꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯕꯣꯔꯖꯤꯌꯣꯋꯤꯁ ꯐꯦꯃꯤꯂꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯔꯜꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯂꯝꯕ ꯂꯦꯡꯗ꯭ꯔꯕ ꯃꯔꯜ ꯑꯃ ꯑꯣꯏꯅ ꯇꯧꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅꯇ ꯂꯥꯛꯄ ꯃꯇꯝ ꯁꯥꯡꯂꯛꯂꯦ ꯃꯃꯥꯡꯊꯛꯇ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯂꯨꯞ ꯀꯌꯥꯅ ꯑꯁꯤꯒꯨꯝꯂꯕ ꯀꯌꯥ ꯑꯁꯤꯗ ꯈꯨꯠ ꯊꯥꯗꯨꯅ ꯂꯥꯛꯈꯤ ꯃꯤꯌꯥꯝꯅꯁꯨ ꯑꯆꯨꯝꯕ ꯑꯗꯨꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯧꯒꯠꯈꯤ ꯂꯨꯔꯤꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯁꯤꯒꯨꯝꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯕꯣꯔꯖꯤꯌꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯝꯒꯤ ꯌꯥꯅꯕ ꯂꯩꯈꯤꯕ ꯑꯁꯤꯅꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯧꯔꯥꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝꯗ ꯂꯣꯛꯇ꯭ꯔꯣꯡꯕꯝ ꯀꯣꯕ꯭ꯔꯥ ꯑꯦꯂꯥꯏꯁ ꯔꯣꯃꯦꯁ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯏꯅꯥꯎꯕꯤꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯌꯨꯝꯊꯣꯡ 13ꯇ ꯌꯦꯟꯊꯣꯛꯈ꯭ꯔꯦ COVID-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤꯒꯤ ꯌꯦꯟꯊꯣꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯆꯦꯡ ꯀꯦꯖꯤ 4 ꯑꯆꯥꯊꯥꯎ ꯂꯤꯇꯔ ꯇꯪꯈꯥꯏ ꯊꯨꯝ ꯄꯦꯀꯦꯠ 1 ꯑꯂꯨ ꯀꯦꯖꯤ 1 ꯍꯋꯥꯏ ꯃꯨꯛ ꯀꯦꯖꯤ 1 ꯌꯥꯎꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯤꯄꯥꯏꯅꯔꯤꯕ ꯑꯁꯤꯅꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯅꯨꯃꯤꯠ 10ꯅꯤꯗꯪ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯂꯩꯔꯕꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯕꯒꯤ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤ ꯂꯩꯉꯥꯛꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯃꯤꯟꯅꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯟꯊꯣꯛꯆꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯌꯥꯝꯂꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ COVID-19 ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤꯒꯤ ꯉꯝꯖꯕ ꯈꯔꯗꯪꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯌꯥꯕꯗꯒꯤ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯆꯥꯅ ꯆꯤꯞ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯦꯝꯕꯨꯂꯦꯟꯁ ꯊꯥꯕꯤꯔꯛꯂꯒ ꯉꯔꯥꯡ ꯇꯦꯁ ꯇꯧꯊꯣꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ CMO ꯏꯟꯗꯤꯔꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯣꯛꯇꯣꯕꯔ 15ꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯗꯣꯛꯅꯕ ꯆꯦꯅꯥ 53 ꯄꯥꯟꯕ SOP ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯍꯩꯔꯣꯏꯁꯤꯡ ꯅꯝꯐꯨꯗ ꯁ꯭ꯀꯨꯜ ꯀꯥꯍꯟꯕ ꯌꯥꯔꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯆꯩꯆꯠ 15ꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯗꯣꯛꯅꯕ ꯆꯦꯅꯥ 53 ꯄꯥꯟꯕ SOP ꯑꯃ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯗꯣꯛꯄꯗ ꯃꯤꯌꯥꯝꯅ COVID-19 ꯂꯥꯏꯆꯠꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯀꯣꯚꯤꯗꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯅꯤꯡꯊꯤꯅ ꯉꯥꯛꯅꯕꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯍꯩꯔꯣꯏꯁꯤꯡ ꯅꯝꯐꯨꯗ ꯁ꯭ꯀꯨꯜ ꯀꯥꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯔꯥꯃꯦꯁ ꯄꯣꯈ꯭ꯔꯤꯌꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯀꯨꯜ ꯍꯥꯡꯗꯣꯛꯅꯕ ꯊꯣꯛꯈꯤꯕ SOP ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗ ꯃꯤꯅꯤꯠ 95 ꯑꯣꯏꯔꯝꯕ ꯑꯗꯨ ꯃꯤꯅꯤꯠ 60 ꯑꯣꯏꯔꯒꯅꯤ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 1ꯗꯒꯤꯅ ꯀ꯭ꯂꯥꯁ 5 ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯕꯦꯒ ꯄꯨꯔꯔꯣꯏ ꯀ꯭ꯂꯥꯁ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯂꯝ ꯑꯃꯗꯤ ꯆꯦ ꯆꯪꯂꯔꯣꯏ ꯃꯍꯩꯔꯣꯏꯁꯤꯡ ꯐꯤꯠ 3 ꯂꯥꯞꯅꯅ ꯐꯝꯅꯕ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯁꯤꯡ ꯍꯟꯊꯅꯕꯒꯤꯗꯃꯛꯇ
odd even da class tawgadabani chayol amada mahiroi khudingmakta class ani yawba phanghangadabani mahiroi sing nungtigi class yawbagi mathau tade masigi damakta school singna tonganba timetable ama semgadabani mahiroi singna school da leiringai matamda hakchang fana amadi laina tina dagi ngakthoknaba lainannabagi damakta tonganba activity sing sembigadabani class 1 dagi na 5 fawbagi mahiroi sing yariba makai mama mapa singna thinba amadi lawbagi thabak chathagadabani school bus da chatpa tarabasu bus adu 24 dagi na 30 degree celsius fawbagi manungda air condition thabigadabani school singda kumai harau amadi miyam tinba yaba program amata pangthok haloidabani school singda infrared digital thermometer thamduna classing hogdringaida ningthina scale tawgadabani mahiroi singna yumdagi chananaba potlam sing purakadabani mapan amadi canteen dagi leiroidabani tiffin saminaroidabani amaromda state singna makoi gi tonganba SOP semninglabasu semnanaba ministry na thamkhre manipur gi oinasu center na piragliba SOP asi chanagadra haina laikhai taba leitre adubu manipur gi oinasu athubada tonganba SOP ama thoklaklaba yai